Umanglay kanba apun balob ukal na sinduna Merami Farm Annual Conference on Umanglay Haraoba ngasi Palace Compound laiba iboyay masumang lila sanglenda pangtokray. Manipur na ngasi chawkhatpagi lamda mangzin thana changsinba ngamdriba si matik chaba leader ama leitabagini. Afaba leader laiba laibak pumba chawkhatpagi lambida mangzin thana changsili haina Kairao Kendragi MLA Laurembam Rameshwar Maitayna fongdokray. MLA Laurembam Rameshwar na makataruduna Manipur haiba lamdamasi mahuksa lairimbina chingpa turel yauna ningthiraba khudol kaya tambirami adubu lamdamasida afaba luchingba laitabana senritlon yauna hiram khudingda sothaduna laibagi mathakta maning halli haina fongdoki nakalamramda maitai furupki oina umanglai asi yamna maru oiba laifamlen amani umanglai gi maru oiba kaya lairagasu umanglai gi laifam sing semgat sagatpagi thabakta thawai yaunadre ngasi ukal na sinduna umanglai gi maru oiba amadi chana kanglon sing khana nainabagi mifam ama pangthokliba si pukning thogotningai ni haiki makhang na makataradun hai lamdamasida leiriba senglabo umanglai gi maru oiba laifamlen sing kanna bohona bada punna thodang lawminasi haina phongdoki maiba pena maibi amadi lai committee gi mihut amasung akhang ahe kya na saruk yaduna pangthokiba mifam aduda ukal gi president chanam nabachandra lailuki chairman professor Kangzia Mangang sana konongi Nongthonba Wai Mairaba Khwailakpa Chongtham Razen Government Dance College ke retired principal Ranjit Adhikari Mayum amdi senior pilot KSA Shyam Kishore yaungnam miyoi kayana sarkyaki Saudi Arabia da marubumi kari chawkholiba madik chabali da lebagi Philippines Netherlands da laitaba sing laitaba jaga da pa laitaba jaga chawkhol semjing ja madik chabali da lebani ngasi malem da yam chawkhol leba moy bangame ba akhoi gi sona wat mai thambirame ba rom je singlon taren ko shalne ba manipur singlon pan ko shaline akhoi da phaja pa le amada wate toren phaja le adum ngasi manipuna sumani halai je keno ka ai chung khanja bada da thanung ga manipur da madik chabali da laitaba ni haiba jima ai thamjage ba khunan ten tel lebana amalai haiba jaga sida ngasi maring singna ko bai tawe adu mi ayam singlon ma kristian chatkre chalaga so haiba jaga do ngasi pawa ko jaga digi leiba ko kisan jaram chakraba maring singna uma una miyan ki jande aduna umanglai singa sen ko environment sibo ai kan bu am jam thogang wa bisi ko ai maron ai karaw ken leiba jaga sing ching da leiba umanglai singa aduna khudum moir ga tai environment aphan ba mani ko khum sagam sagat bada umanglai singa yam taw thong lokon